Kuki singna Leingak Semba wa khanagadauri nakan animakna yaba lusingba hapnaba taksinkhre. Kumda lisingani kulhumdoi gi Mei ahumdagi hauduna thokliba hingsa yawa irang asina state asida tangdu leitadaba phibam amada lakpa amadi chahi asigi February dagi president rule thamlaktuna miyam gi Leingak leiraktabadagi Leingak lehanaba tongan ba maike kayadagi honaba leptri tangdu leitadaba phibam da leiriba si nena taba phibam da lehanaba gi damal thasigi 18 da kangpopi da Kuki MLA mapan amadi Kuki puruki leiriba civil society organization singi mi husingna saruk yaduna mifam pangtholagani hairi Handakta state asida sambit patra laklamba aduda kangpopi da satuna Kuki MLA amadi civil society organization singi mi hustinga unakibani unaba aduda maitegi MLA amabu ming panduna Leingak ki lusingbo oina hapana maikei animakta yanaba oigani haiba wafam Kuki MLA amadi CSO gi mi hustingna sambit patra da thamgi haiba wafam yamna thajaba yaba pau amana fongdoragli Nakal amaromdana Sangai Express na masak maming di fongdok ningdaba Kuki legislature amaga wari sanabada thasigi 18 da phamgadoriba mifam asida Kuki MLA mapan amadi Kuki civil society organization CSO sing yawnaba thawrang chinba loide hairi Mei ahungi laibak thiba thodokta sokpadagi phibam chadana leiriba MLA Bungjagin Balde di mifam adu yawba ngamloidabana mahaki nominee ama yawraba yai haiba wafam thamlagdi Chahi ani helaba irang asi loisinduna Manipur da tangdu leitaba phibam amal lakpaga loinana Manipur da miyangi mihuna Semba Leingak amal lakpa haibasi mitai su Kuki su animak pami irang asina miyam yamna wahalle haiba wafam mahangna fongdoragli Irang asi loisinduna tangdu leitaba phibam amal lakpaga loinana miyangi Leingak amal lakhanaba yamna kanna honari haiba thamladuna Kuki legislature asina hai April kulhumdoi da su kangpopi da MLA singa CSO singa mifam pangthoktuna wari sanakiba leikre masagi khakta yenglaga khatnanaba sinbasu yawdaba nate Kurau thanglakpa khudingmak wari sanaraga khangdok minaba loinana wakhal taminaraga nena taba amadi tangdu leitaba phibam puraknaba Kuki MLA amadi Kuki CSO singi mifam asi pangthokadabani haiba wafam thamlagli Mifam asi haukiba irai numita pangthoknaba thawrang tawrambani adubu pangthokide haiba wafam thamladuna thasigi 19 da pangthoknabasu khanarurabani adubu organization amagi maruoiba amal leibana 18 da pangthoknaba matam lepani haiba wafam Kuki legislature asina makhata na fongdoragli Delhi gi mihut kharaga arambai tengol ga wari sanakre Delhi dagi thawoina lakpa miyoi kharaga arambai tengol gi mahusinba lusingba kharaga wari sanakre hairi Pawasina haibada nakalani gi mihusingna wari sanakibadu ngarang nungthilda Imphal gi mafam amada pangthokibani hairi Pawasigi matungina pawse asina arambai tengol headquarter gi control room gi operate Laisram Robertson da hankibadi ngarang nungthil nakalani gi marakda wari sanagani haibagi information di fangki adubu wari sanakibadu Delhi dagi lakpa karamba miyoi singnano amasung AT gi maike dagina lusingba kana saruk yakibano amasung karamba matangda wari sanakibano haibadudi khangba ngamdri AT gi commander sing kana saruk yakibagi haibadu khangdri ngasigi mifam asigi matangdadi confidential oina thamli thabakta onthoraklaba matamda khanglakani haina commander singna phongdokpadi leire hairaki ngasigi mifam asida saruk yakiba Delhi dagi lakpa miyoi singadu kana no amasung AT gi maike dagina kana yaukibagi haiba khangba ngamkidri adum oinamak mamang thagi manga da home ministry na sinduna Delhi da pangthokiba mitai amasung Kuki jo phuruki CSO sing kharagi mi husingi mifam da saruk yakiba amuko gi lusingba amada paute asina hangbadadi makhoi da pau pirakpa leite aduga anisuba tangka ki mifangi matam khangalakpasu leitre haina fongdoraki Pakistan ceasefire Thugai duna landa rakre America na mediator oiraga wari sanaduna ngarang numidang waram pung 5 dagi India amasung Pakistan gi marakta ceasefire tawnaduna khuthanaba lemna kraba matungda Pakistan army na Srinagar da drone attack satharakre Jammu da artillery kapsilakre Leibak ani gi marakta khuthanaba lemnaba yanakraba matung pung kharagi matungda Pakistan na yanakiba wafam thugairaga international border amasung line of control gi mafang kaya da artillery shell tank kapsilakpaga loinana drone kaya marum paisilaklaga attack satharakre border security force ki maike dagi ceasefire thugairakpa stingi mathakta chapchana khut hanaba khangankre hairi ceasefire tawnakraba matungda Srinagar da pokhaibagi makol kaya taba phangki Rajasthan gi Pokhan amasung Kashmir gi Baramulla da drone sing kataki Pakistan army na international border da leiriba Akhanur Rajouri amasung RS Pura sector da artillery shell sing kapsilaki line of control da ceasefire thugai bagi thabak sing chatharaki
Baramullada drone ama Indiana kaptaki loinana unmanned aerial vehicle ama uba fangki Baramulla amasung Srinagarda blackout chathaki Rajouri dasu drone sing uba fangki Jammu region gi Samba district air raid silencing khongki Jammu and Kashmir ki Chief Minister Oram Abdullana drone attack ki video ama social media da thagaladuna hai masidi ceasefire nate Srinagarda mayamda air defense system hangdokle haiki Kuki MLA tara Yadrabasu MLA Nimpumari na Leingak Sembiu Manipur gi apun basaktam amasung ngamkai kanaba Imalebak kanaba ruling party gi MLA yangkai mari gi manungda Kuki MLA tara Yadrabasu leihauriba MLA Nimpumari na yanaba leader ama khanduna Popular Leingak Sembiu Manipur pungkai kai ringai matam leiringai da Popular Leingak Semduna Manipur kanbiu haina Manipur Legislative Assembly gi hanagi speaker oiramba Khundrakpam Assembly ki constituency ki MLA Thoksom Lokesorna phungdokre hanagi social welfare minister oirambagi Pasoi Assembly constituency gi ex MLA AK Mirabai na maruiba achangba senpham puthokduna Saba Sagolban Hainau Pokta leiba Ima Ibema Yumjau Lainemi Sanglen Changabagi thoram aduda Chief Guest ki warol piraduna MLA T hai Lokesorna hai Haudik President rule manungda BJP amasung masiga chatminariba party singna Manipur da anau balengak ama semhan biu haina Prime Minister Home Minister da aiba sirol pisin kre haibasi nokning ba wafamni lengak ama matau karam na sengadagi haiba kari su khangdaba mongda Manipur miyangi mihu singbu atopana lana uhannabagi masangni Leingak painabagi MLA masing chuna leiriba BJP amasung masika chatminariba party singna tasengna anau balengak ama senge hairagadi Manipuri governor da haibiu mahangna hai ruling party ki MLA ama laikhiraba matungda Haudik ruling da MLA yangkai mari leiri madugi manungdagi Kuki gi MLA tara khaidokragasu ruling da MLA nimpu mari lehauri maduna adumak yanaba mihut ama khanbiraga Manipur da president rule gi mahuta anoba lengak ama semba yai haina Lokesorna phongdoki Employee pensioner singna me kunda nationwide strike chathagadauri thasi kunda lengak ki thabak tawba employee worker amadi pensioner singna leibak sinba thungna tongan tongan ba demand sing tawduna strike chathagadauri Hiram asigi matangda state asigi chief secretary da Manipur Government Services Federation MDSF amadi Manipur State Pensioner Union MSPU da ai basirol piduna khangan kre pisin ki basirol aduda karigi damang nationwide strike asi tawgadori bano haibagi matangda panki strike asi labor code mari lokthokpa National Pension System Unified Pension Scheme NPF UPS Jana Handaba Pension Fund Regulatory and Development Authority PFRADA Act Hingat Hanaba Amadi Hana Lairamba All Pension Scheme Jana Naba Haiba Wafam Yauri Tongan ba department singda tabak tauriba contractual employee work charge employee master role amadi casual employee singbu regularize tawba amadi lairiba kanglon gi matung ina hangduna lairiba mafam sing mensinaba honaba haiba wafam paladuna lengaki department singda downsizing tawdaba privatization tawdaba state employees singi pay revise tawduna sahi manga kudingi pay revision nauna Chahi manga kudingi pay revision taunaba state pay commission thamba amadi panduna lairiba DA installment pithokpa amadi DA area khandokpa haiba wafam chu demanding aduda yauri Zerol aduna hai leibak sinba thungna changsin gadoriba khongjang asida state asigi oina su saruk yaragani haiba wafam thamladuna hiram asigi matangda tha asigi marida Manipur Government Services Federation MDSF amadi Manipur State Pensioner Union MSPU gi oiba apunba mifam ama phamki mifam aduda state asigi oriba phibam asi yenglaga paksana khongjang asida saruk yadrabasu tawpham thokpa singdi kaidana pangthokpa yanaba yanare haiba wafam pi ki hairi Mitai singa sangbangam moreda leiriba ima kondong lairembi gi ira thawni thoram relief camp da pangtholagani haukiba sahi lisingani kulhumdoi gi me ahumdagi haurakiba ngasi fawba karamba matamda loisinduna tangdu leitaba hanjilakani haiba ngamdana leiriba Manipur gi irang asigi anganba matamda moreda leiramba mitai khunja singbu kuki singna yung kai mai thaduna talakibadagi ngasi fawba sangbangam moreda leiriba ima kondong lairembi gi chahi gi oiba ira thawni kumchanbagi thoram moreda pangthokpa yadana wangjingda leiba kodong pokpi relief camp ta laithau asibu pangthoklagani haina ima kondong lairembi thawgalluki general secretary na thadorba sirol amana hairi Chirol aduna makha taraduna hai haukiba kumda lisingani kulhumdogi me ahumda narco terrorist singna
ꯃꯤꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯃꯥ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯐꯥꯎꯕ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯃꯥ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯐꯥꯎꯕ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯤꯇꯩꯁꯤꯡꯅꯁꯨ ꯃꯣꯔꯦꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛ ꯂꯝꯗꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯏꯃꯥ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗꯤ ꯊꯧꯒꯜꯂꯨꯞ ꯑꯁꯤꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯊꯧꯒꯜꯂꯨꯞ ꯑꯁꯤꯒ ꯃꯤꯌꯥꯝꯒ ꯑꯄꯨꯟꯕ ꯃꯤꯐꯝ ꯀꯌꯥꯔꯛ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯍꯧꯗꯨꯅ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯀꯨꯝ ꯆꯟꯕꯒꯤ ꯊꯧꯔꯝ ꯀꯣꯗꯣꯝꯄꯣꯛꯄꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯔꯦ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕꯁꯨ ꯏꯃꯥ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯛꯂꯤ꯫